Hello everyone, welcome back to my channel, Seven Speed Manipur. Ngasi another video amag loina na myang pham da purga lakchari. Koi chakauba, ningol chakauba amadi koi ki Diwali na naksalak pasida habi tare. Koi ki anova gari used to go. Gari masa nupi na thauba yaba mayamal leide yengminarasi agi tungdal urjini go. Ado masi price details ay matang haijara age yengminarasi. Kurung sabase dum lobu yabu yagani go sige. Aduga haiba gari sing sigi adomna pambi butaragadi ai contact number so mai description hapcharamagi ko adom description lai pi contact number connect tawiro sigi adom mathakta se hero siorena mathakta sil urego na khai manung sangaga gari sing doi mathang utang usarage details so haijarage price ko silai sida urisini ko gari 이 소음도 술래 가리 술래 되는 얼레 거 아더세 마탕 아이 하이저렇게 거 시나 한 번에 마탕 좀 하이저하게 자 가리 세 거기 시대기 소음되기 한에 딱 호저하게 거 거기 데스티니니 125cc 기 세그먼트 라고 가리 아도 뭐 거기 2018 기 모델네 레지스트레이션나 2020 데 ತಗೋ고 ಅದು ಮಾಗಿ ಪ್ರೈಸ್ ಹೋಯ್ ಸುಮ್ನತಗಿ ಕ್ಯಾ ಒಮ್ದು ಮಲೆ 38000 ಕೋ ಸ್ಮೈಲ್ ಲೈದೆ ಅದಂ ಗಾಡಿ ಸಿ ಕಂಡೀಷನ್ ಅದಂ ಜೆಂಗಿರೋ ಯಾರ್ ಸಿದಿ ಖರೆ ಅದಂ ಥೌನ ಬದಿ ಯಾರೆ ಅದು ವೆಟ್ ꯈꯤꯇꯪ ꯊꯧꯅꯔꯒ ꯑꯗꯨꯝ ꯃꯅꯤꯡꯒꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯔꯤꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯤꯖꯔꯅꯤꯀꯣ ꯄ꯭ꯂꯤꯖꯔꯁꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ 2016ꯒꯤ ꯃꯥꯏ ꯃꯦꯅꯨꯐꯦꯛꯆꯔ ꯑꯗꯨꯒ 2016 ꯑꯗꯨꯝ ꯃꯥ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ 38,000 ꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯒꯥꯔꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯛꯁꯦ ꯈꯔ ꯌꯨꯁꯇꯗꯤ ꯑꯗꯨꯝ ꯈꯔ ꯁ꯭ꯀ꯭ꯔꯦꯆ ꯃꯆꯥꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯂꯣꯏ ꯂꯩꯔꯦꯀꯣ ꯇꯌꯔꯗꯤ ꯑꯗꯨꯝ ꯁꯤꯟꯅꯗꯅ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯊꯧꯕ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯦ ꯁꯤꯠꯀꯤ ꯀꯚꯔ ꯀꯣ ꯑꯗꯒꯤ ꯃꯅꯤꯡꯒꯤ ꯇꯌꯔꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯒꯥꯔꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯛꯄ ꯐꯤꯕꯝ ꯁꯣꯛꯄ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦꯀꯣ ꯒꯥꯔꯤꯗꯤ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯄ꯭ꯂꯤꯖꯔꯅꯤꯀꯣ ꯁꯤꯁꯨ ꯄ꯭ꯂꯤꯖꯔꯗ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯦꯇꯦꯁ ꯑꯣꯏꯒꯗꯣꯏꯅꯤꯀꯣ 2022ꯒꯤ ꯃꯣꯗꯦꯜꯗꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡ ꯁꯤꯃꯗꯤ ꯈꯤꯇꯪ ꯑꯩꯅ ꯊꯦꯡꯕꯅ ꯍꯥꯏꯇꯥꯔꯦ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ 60,000ꯗꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯂꯦꯇꯦꯁꯅꯤ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯃꯥꯒꯤ ꯇꯌꯔꯒꯤ ꯀꯟꯗꯤꯁꯟ ꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯒꯥꯔꯤ ꯕꯣꯗꯤ ꯒꯥꯔꯤ ꯑꯗꯨꯝ ꯂꯤꯡꯉꯤ ꯁꯤꯗ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯅꯤꯡꯒꯤꯁꯨ ꯍꯥꯏꯐꯦꯠ ꯎꯁꯜꯂꯛꯀꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯄ꯭ꯂꯦꯖꯔꯅꯤ ꯄ꯭ꯂꯦꯖꯔꯗ ꯁꯤ ꯃꯆꯨꯁꯤꯅ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯌꯦꯀꯣ ꯃꯆꯨ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯒ ꯊꯧꯕꯗ ꯌꯥꯝꯅ ꯄꯛꯀꯗꯧꯕ ꯀꯩꯅꯣꯅꯤ ꯃꯆꯨꯅꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯆꯦ ꯆꯟ ꯃꯌꯥꯝ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯅꯤꯀꯣ 2021ꯒꯤ ꯃꯣꯗꯦꯜ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ VX ꯄ꯭ꯂꯦꯖꯔ ꯄ꯭ꯂꯁ VX ꯍꯥꯏꯀꯣ ꯃꯥꯏ ꯃꯣꯗꯦꯜꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯃꯨꯛ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯇꯥꯔꯦꯀꯣ 55,000ꯗꯀꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯃꯁꯛꯁꯦ ꯇꯌꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤꯀꯣ ꯒꯥꯔꯤ ꯑꯗꯨꯝ ꯂꯤꯡꯉꯤꯀꯣ ꯃꯅꯤꯡ ꯇꯌꯔ ꯑꯗꯨꯝ ꯌꯦꯡꯉꯨ ꯄꯨꯔꯥ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅ ꯂꯩꯔꯤ sini. Samlapa kilometer si 10,000 mukti sang hai tare mai thori ko tai di kilometer de aho bre aduga mok som na khanda lakpa kanda Maestro okay si huji ki oina di adum kanone sales tawjar ko huji ki oina di lai bi yadri hai tare condition khara degi aduga si mathang da si lai si sina khoi gi Maestro
2021ꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏ 55 ꯁꯤꯒꯤꯁꯤ ꯑꯗꯨꯝ ꯎꯔꯤꯕ ꯁꯤꯗ 55,000 ꯁꯨꯃꯥꯏꯅ ꯇꯥ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯁꯤ ꯃꯃꯥꯡ ꯆꯀꯥ ꯌꯦꯡꯕꯤꯔꯣ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯁꯨꯃꯥꯏꯅ ꯂꯩ ꯃꯃꯥꯡ ꯗꯤꯁꯛ ꯕ꯭ꯔꯦꯛꯇ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯅ ꯀꯂꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯌꯣꯂꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏ ꯄꯦꯟꯊꯔ ꯕ꯭ꯂꯦꯛ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯅꯤꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯎꯕꯅꯤꯀꯣ ꯑꯩ ꯁꯤꯁꯨ ꯑꯣꯟ ꯍꯥꯏꯐꯦꯠ ꯇꯧꯖꯔꯒ ꯌꯦꯡꯍꯟꯒꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯀꯤꯂꯣꯃꯤꯇꯔꯗꯤ ꯑꯩꯈꯣꯏ 58,000 ꯁꯤꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯁꯨ ꯃꯦꯁꯇ꯭ꯔꯣꯅꯤ ꯃꯦꯁꯇ꯭ꯔꯣꯗ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯤꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ 2017ꯒꯤ ꯍꯥꯏꯇꯥꯔꯦ 2018ꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯁꯤꯅ ꯑꯣꯟꯂꯤ ꯄ꯭ꯔꯥꯏꯁ ꯁꯨꯞꯅꯇꯒꯤ 39,000 38,000 ꯁꯤ ꯃꯥꯏ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟ ꯇꯧꯖꯔꯛꯀꯦ ꯀꯤꯂꯣꯃꯤꯇꯔꯗꯤ ꯁꯤꯅ ꯀꯌꯥ ꯊꯧꯗꯦꯀꯣ 21,000ꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯊꯧꯋꯦꯕꯀꯣ ꯌꯦꯡꯕꯤꯔꯣ ꯃꯥꯏ ꯃꯃꯥꯡꯒꯤ ꯂꯨꯛꯁꯇ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯁꯤꯅ ꯗ꯭ꯔꯝ ꯑꯣꯏꯕ ꯃꯃꯥꯡꯒꯤꯁꯦ ꯕ꯭ꯔꯦꯛꯁꯦꯀꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯁꯤꯌꯣꯔꯒꯤ ꯌꯨꯁ ꯁ꯭ꯀꯨꯇꯔ ꯑꯦꯟ ꯕꯥꯏꯛꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯝꯂꯞꯄ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯁꯨ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖꯔ ꯑꯅꯧꯕꯗꯨꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯑꯦꯛꯁꯇ꯭ꯔꯤꯝꯗꯨꯅꯤꯀꯣ ꯒꯥꯔꯤ ꯌꯥꯝ ꯐꯖꯩꯀꯣ ꯁꯦ ꯅꯍꯥꯅ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯒꯥꯔꯤ ꯑꯣꯏꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤꯀꯣ